Saina Institute of Medical Science POROMPAT ki founder Oza NUPA AMSUNG Oza NUPI ANIGA LOUTUNADUNA Institute Asida Tamlibi MAHEIROI Nupimacha AMABU PHADUNA NUPI OIBIGI Ekai Khumnaba MANGHUNBIKHRE HAINA LAMDAIBUNG Social Welfare Club Kawa LAMDAIBUNGI Secretary Kanguzam Ibomchana PHONGDORKLE Thaudok asi tha asigi tang taramari nomaizing numita thokibani Thaudok asida maru oina Institute asigi Oza Nonibala aduga Kunjarani Hakting Nana Chenai, Makoi Anina Oza Ama Oibagi, Ethics ki Wangmada Angang Asibu Institution Asida Oza Oiriba, SK Wajit Sahagi Garida Haptuna, Yansilaba Cold Drink Pitaklaga, Sekmaijinda Laiba Mayumda Pusilaga Ahing Ama Taiki, Nongalaga Founder Yunam Surjit Kumar, Managing Director Compounder Saina Institute of Medical Science na, Chielabani Haiduna Pau Haidopa Laki, Asigumba Mahiroi Singi Punsibu, Sem Nabagi Lairiba Institute, Chalaibagi Mingda Lamdam Sigi Chanura Kayabu, Makoina Apamba Mawongda Sarak Tamliba Ozagi Maikum Ubliba, Miyoi Sing Asi Laibag Miyam Kangna Matungda, Amuhanna Toktanaba Achauba Ihau Ama Hauduna, Jairak Pihaudrabadi Aikoigi Horakliba Icha Singi Punsi, Kari Oigani Haina Mahangna Hanki, Lamdam Asida Lairiba Mahiroi Kunagi Damag, Lairiba Loop Sing CSO, Loinana Ima Loop Sing Namating Pangbiduna Mara Labasing Jairak Pinaba Hona Minasi, Awaba Tariba Imunda Achum Aral Karino Haibat Tidana Victim da Maral kaya pisil duna awaba kaya piribasi tauganu nupigi awabadi nupina khangbigadabani athuba matamgi matung manungda maral laiba miyoi sing mari lainaba laingaki loisangna matik chaba chairak pifam thokpadu PC miyamgi ihau ama ngaibadi taubiganu hairakli Airiba aikogi sanupi asi asubu phana bhonabada school asida aikogi oja ani asina airiba ngang asi aikoi puthopiraga haiba tare kungi 32 ne na salaga anjo de puthopire rodagi moina tongma gari se moi mafam de thola kan leiram da haiba tare mafam sida gari ma thaujale haiba gari se moina hana chakhiba gari to natta ba haitare school asida aikogi ojoiba SK wajisa haiba tare haiba oja asina thaujalaga noi mafam noi thibirage aduna mafam thengjala paga yumhan da khung chararoi HAINA Oza NUPI Anisiga Punana Thillaga Highway Posit or Kanda Karisiga Kalamatung the Hariba Hogi Isanupi Asida Country Mayama over the gate Mase Pongdagre Havitar Kemto Kangre Dubu Agam Sina Mana Wakantarkumatamda Pumse or Sagi Mayumin and Tai Situra Sigi Managing Director Eva Hogi Founder Junam Surjit Kumar Mayam SK and a Kandari Posimagi Pumana Pamagalam in Hire Mase Numituda NUPI organize say Hansalas and Manghunbikhre development like Mana like from Swama community amagi area Oiba I must happy Gidra Natraga Maipu Sisema from the Manghunbikhre Magi Wakal Sida Namase Akiba Gimasak Haitare I Moina Hypothetical Oitaroga I could see the Higaloide having you Wakan Sigaloid and Namase Yumdo already Hibegi Posile Saina Medical Science Institute Sigalebo Oza Singina Hoibu Live in Sineriba Mogi Pounder Apam Pongabona of the PM Oina Carito when Magi Skunatami was happy Mobo Lalon Potona Domaina cannot already posima Kogiba, Kalakisatiki, Akamona Kanem Toy, Tuki Matungina, Magi Matuta, Afarama, Lampet Police, and Sele, Adunanga Sibuta, Moi Pavagi Polite. We have already quite sorry, on a ransom is Samani, Sumoni Kalaga, Hariba, Sida, Cheneriba, I call it Moi Kupuse, among them must see Lamech, the Mutapi and Abaduga, Moida, Tuando Paramata, Mirga Matuna, Mont of the Masina, Areva Masu. Ahoba dinadre aduga oroibo irasuno haiba pose haijage aduga honorable minister somtang ushiraga masigi policy mata athu matungda masi action lakupiu haina aikogi laiba yamna samjarawa aikogi khumagi director ge maikai de honorable minister da koi thamo sang already